N.CHNDRASHOR की मिंगदा शिनबा क्लब मैम नहारोल मैम ना शिनबी बसे सुकी मती नुंगाई सही कुदिंगी पांगथोकपा थोइदोइ दोंगना प्लेयर सिंगी नहारोल सिंग मैम ना सानरीबा मैम सिंग से सुकी मती मैम ना हाई सिंग स्टेट लेवल दा नेशनल लेवल दा यावरुबा मैम सिंग सानरीबा से येंगुबदे यामना पुनिंग हुई यामना स्मार्ट ओय नोते सानरोई मैम सिंह ngasi Manipurgi मैम पुनमना खंगे Manipur si सानरोई मैम अमा लई अदुबो कोई स्टेट असिदा लाइरबा स्टेट गवर्नमेंट ओइबनिना नारोल खाइ पुनमकी इवेंट खुदी मक्ता सानरीबो मैम सिंगी निंग बथुंगबदि ngamde अदुबो ngasi भारत की प्लेयर सिंह कयादगी अचौबा मणिपुर गुबा सरुक कुंथा हेन अचौब स्टेट अचौब मैम सिंदगी पिकलब मणिपुर असिना ngasi मांगजिन थादुना चली हाइबे कोई पुनमना खंगी चाउरब स्टेट कयादा मणिपुर की सानरोई कया सुगुम्बा खुंग्रम कयादा सानरगा हौरकपा लाइरब मचा कया की प्लेयर कया सिंगना ngasi भारत की चाउरब क्लब कयादा मांगजिन थादुना टीम कैप्टन होइदुना अचौब लीडर पार्ट लौदुना ngasi सानरोई सिंगदा भारत की पिकलब स्टेट की प्लेयर सिंगसिना थवाई हापली हौखिबा वर्ल्ड चैंपियनशिप ता भारत ता पांथोखिबा अंडर 19 की दुसु आइगी केंद्रदगी टीम कैप्टन ओय अदगी आहानबा गोल वर्ल्ड चैंपियनशिप ता वर्ल्ड कप ता आहानबा गोल चनबदुसु आइगी केंद्रदगी ओय मरमदना फुटबॉल प्लेयर सिंग आइगी केंद्रदसु यामना लई ngasi Hon'ble MLA yamba tamo Loken की केंद्र सु अदगी ngasi की फिल्ड सिदा सानरीबा मैम सिंग सिउ अदिगुम्बा वर्ल्ड कप की प्लेयर सिंग अदुगा चांगदमनबदा यामना नोपते मरमसिना इखोय पुनमकना खंगी सानरोय मैम सिंग से मसी लैरिबा ग्राम पंचायत के लेवल दगी क्लब की लेवल दगी Hon'ble MLA मैम सिंग लैरिबा सरकार मैम सोशल वर्कर मैम सिंग सिना ngasi Manipur की इवेंट खुदिमक फुटबॉल खतन नतना सानरोय मैम सिंग से अचौबा कथोकपगा लोइनना ngasi mak tawriba state level की थाक ता पांगथोलिबा से येंगबदा national की game गुम्बा अचौबा स्टेट ना organized तौबगा चप मानै यामना फजै cultural program traditional लोइबा हाइथिल लैथिनबा अदगी अचापोट मैम अमा हई लई मैम अमा लमदा मसी ngasi एखोइना लाक्सबदा तौबिबा सिदा असुकी मति नुक्सिबा फावै अमसुंग हरावो फावै मरमसिना असुगुम्बा रूरल एरिया सिंदा स्टेट लेवल की थाक सिंबा मैम सिंगसिना सानरोई सिंगी पुनिंग हापकनी
thawai hapkani ngasi asigumba mayam sing asina level kaya dagi from all angles asigumba macha mayam sing sina ngasi di player Manipurgi player mayam sing asina Bharata lairiba position asidagi mangjil thariba asidagi hena mangjil thabu oisanu ngasi koi puna mana khangi ngasi sanaroi mayam ama thabak piba ngamdadana club kaya da railway da services da atopa state kaya da sanakhiba chatuna ngasidi player singa do hingnabagi lambi chen khibada chatkibada ngasidi Manipurgi jati sida kanaba chauba kanaba pihale khudam oina harabada sanaroi mayam singa sina mapanda chakkhraga atopa state ki sanaru matamda karmachari hoiduna state ki service phangduna services tongan ba railway da kaida phangduna ngasidi leita lairaba mama bapa family singa mapandagi paisa tharaktuna ngasidi lairaba macha sanaroi singa duna state ki economy da achauba kanaba piri masimak lamda masigi naharol singa sanabagi mahiyali loinana ngasidi Manipurgi singi district kayada aikogi sarkar Congress sarkar na palingaida district sport complex mayam ama senduna ngasidi singi district kaya dasu sports ki infrastructure mayam ama sembatuna singi lam dasu masigi sports ki inot ya hunduna khudung chaba kaya piduna sarkar haukiba sarkar sina piri loinana asugumba sports ki activity mayam mapangan kangkhalan batai loinana ngasi akoi punamana khangi China na Prithvi ki sports ki lamjenda mangjil thari asigum laduna ngasi Manipur da su yamna chana jaraba sanaba event khodimakta Manipur ki players sina mangjil thari ba saru yabada joptraba noptraba Manipur ki players singa se masi hena hoina na Manipur ki player mayam singa se international ki Olympic ta hena saru yana na ba atopa event sing da su aikoi na launa na ba hona ba aikoi puna maki mathau tai aina point ma thamjaningi ngasidi Bharata Delhi sina Bharat ki capital oiri Mumbai Maharashtra ki Mumbai dana bank mayam ki head office hoiduna financial capital oiri Delhi na political ki capital oibagum Mumbai na financial resource mayam sigi capital oibagum why not in our state which is a very small state piglaba state asida Manipur sida sports ki capital kari damak aikoi oibang amoy maramasina leiriba club organization grassroots level dagi haure hairaga Manipur da leiriba social worker khuribangna lamdam masigi sana jaraba sports event mayam singa se koi puna mangna thawai happy duna Manipur da su Bharat ki adigumba sports ki capital oina na ba koi wakhal mangla na do ningba hobatai khanba hobatai haibase ngasigi tena phangjaba matam masida lamdam masigi naharol sing lamdam masigi social worker mayam sing ai yamba tamu local gi luksi jaraba halman mayam sigi mafamda yamana chathariba halgi laikhidraba halgi mingda chathariba sigumba program mayam singa sine asina mas sports ki masak hena sahi kuding ki hapoisano kumsi sahi sina han bani ya magisida yawa phangjaba se mathangi sahi dadi akoina su sarkar pairakpa yai aduna maram barkan da sugumba program side koi pura mangna yambada lupa amta puthondana koi pura mangna puthokpa ngamba sau program sidagi henba program sau program yauba tauba ngamba ishona pida bibo isino miyamna lining biyo shoning biyo akoi soidana sarkar sebagadi sugumba saruk chame na sau state level da 9SI adagi sau program mayam akoi masida pangthok loinana akoi tauba ngamba wajage masigi siam nungai jabo loinana igi sugumba program sida ngasi kitang yauba hojaba siam nungai masi harga mayam punama Organizing committee aidi amadi aigi yamba tamu Loken bu thaksaba ga loinana ai aroi bada loji lo chalge khalur bani tamu Loken se masi ai koi puna maki yamna nuksi jaba
aduna kendra gi thabak am tawse ubada koi su masi adaki jahi de ke horga sugum sports mayam singche koi kendra su bak thok ko haburani thaga cheri sugum ba wakalon mayam singche pangjabada thank you ma'am pranam Tagachari, Audi Shanari for FC from Yeramadi, Ibro FC, Yam the Pachamong, the Sporamam, Senaduna Hauki, Babok Shingi, the Punna and Yam the Pachasanapi. Football Sanaba Yengbala Pasina, quite interest like the second of football game was it. See not an interest like the Aduna Akoyi Sanabi dies the promise in the Wangan Bowdring Anganba. Aruga like the Cincinnati Tanning Bagi Mota football gaming Baduna and head Medina. We MLAs Akoi MLAs is Maruina publicly Libanina publicly interest to Yang Jaraga. I matam sana logzeroi miam na pamba football thu na una bai ten tak pa wapum khradang maroi na ai marup se Loken na sports chapon na ba maroi na football chapon na ba lawri ba thongthang aduga mahana pabungbu magi punsibu sembiri ba masi Manipur miam gi madakta tumjin nga don lei ba Sri Loken bu thangan bu pabungbu ni chingjam hai ba se masi Sri Loken da natana Manipur Labour Miang Kudimana, Akoi Ladiba, Akoi Popili Massing the Tambo Kudol say, Massi Copper Day, Market Rainbow say, Tamsaning. Football I was say, Akoi say, listening and Kim among the how to air, ancient time the game, Legasu, essential of Ziki modern football, Gilaka football, Masana City, 1963 the Quiki football or Pomoy, Elaine City Hong to Kevin Havasi. I know Masigi is that my am Shulai Kangam happening in Germany. Masina Sun Chandrakana, India, India La Matunda Manipur. Manipura football gi. As over Iho Malak, the game. India gi, Ladybug Music, I Liki Club Mayam Sida, Manipur Masai out of sea, LASHAL CLUB. Manipurgi Labour, football lovers Mayam Kangam Gani, I Samaksumasi, political gi. Platform si the sang for Pangeri set the same way they now football lover or river. I get Thameiband club Nishagi, I know the songs not present putting either still with hat trick Pangivas similar. I am the Thameiband Miam Naibu assembly through the Pamagit and Sapi, a Kivani. Akogi Lamisida like Baku is Nambol, Sakit Traku, Mam, no Tamil still like Yamna, active or a money. At the Husik Live of Kiva, Hydra. Aku ampaga steliki, me amsi say na belai dana. Uji kias tam na lagi cuma same Manipur football given ya. Mangsaban. Aku Asian Football Confederation gi meng makada Manipur se football rum tam na bhai dana India ada state. Hum ka khalak pada Manipur amani. Aduga aku Manipur football se measure oi na lok dana. AFC na financial assistance handokra kanda aina Manipur football se chakot na bhai dana ngasi boba. AFC na handokan ay no kusibu sponsor tawo laksabani aduna ay ngasi ampha akoigi organized tawriba amasung state legi participating team singda ngasi ge football ge mese tanjalo iraga akoi ge wafam do kacena handoraga Manipur ge football sidana bhona bada isa ge tang handoga state legi mase continue tawon bana fagani haibase masi miyamda thamjari adu hujik LASHAL ge state laksarabada Manipur da akoi local club mayam da smain tawna 7 and side 5 men 9 mayam da sinba siam darka lai masina kai lege da ko local club singsina silak pasina lekai da koi football sananin ba polle football sanal ko de makoi na magi grade matang laga 4th 3rd 2nd 1st then super da state laga adai matung da ko I league sing masanga ineba once I league sangar boduri thabak phungba sa manani Manipur income purese Manipur ay lay ba ko nga si tum mawala pari thiliba brush tagi nungdang tumam dai bro sinar ba sana fe thum tham apane loi dep den to wata ne bo akoi paisa se mapa da loi thado pani paisa puselai ka ngu de only sportsman ka ne bo
स्पोर्ट्समैन सिंह मनपुर मरुन पैसा कन्ना पुसलैसे अदुना अखोई सिगुंबा इनकम लेजदबा थबक यामना फंगबा वाबा जगजासिदे अखोई स्पोर्ट्स याम क्रुम दरगा ले अन आई थोइना छान गांगजर रोय अखोई पॉलिटिशियन की मथंग मथंग सुम गांगतगे तौबुदु तुम तौरए अखोई ngasi tanjasi lawraga koi chief guest ka president sungang dau leibina aina loselakpa thamjabadi sri Loken mangjari ba manglang mangla lamdam sigi sanabagi inot ama piba pabungi mingda oiraga maroina Nambol kendragi matau tabo Manipura sports ki itin achau bo pina bo na bijirba se isona chanbi bo oisanu ai koi mayamsu maru Loken na tawrok liba sana bagi sangsal liba khongjang asida mating panglaga ano wa Manipur gi achauba sana khona bada khwaidai sakupba oirak paiduna khoina mangjari ba manglana se thungba oisino haidana isogi mokhomda thongisari loina na punam ko hamna amukana kurumjari laikhidraba pahung mingoina Punjabda sargio Sri N.CHNDRASHOR true social worker amoiba mahaksi yam sincere oiba mahakna sports social cultural organization kayabu puming hapiramba adugumba miyoy amani haibasi akhoina ngasi mahak yasigumlaba mingda macai bungo ai inawai bungo Lokena kunithoi suba 7 esaita natana tongan ba activities kaya tor pasida lamdam masida laibiriba prajana mahangna pamjaramba mahangna mangjaramba mangnan punamak singado khara makhaidi mangphangna bagi wakhalama soidra laibirangmani maramaduna ina asa tawjai madudi mangphangna dana laihoriba pabungna khanbiramba pabungna ningbiramba pabungna matam sadana akoi pumna makku thadok piramba adugi matungda mahaki masai mona thabak oina pangthok pada lamdam masigi prajana sohojok kayara khanna bibidron lakpirabani amuk kahena sohojok pinabigani haibagi achetpa thajabadu thamjai mayamna paisagi mamaida I asok ekpama number thabama asok ekpagi makhada wahay amakhaki Satyameva jayate haiduna achum mana joyo haina nampu tawbadi nattaba premna bhaktina achum bana soidana joy oinanaba kendra gi prajana hona biyo asina ina haijani mas ani subada sana khona bagi ngasai ai gina honorable member Meghachandra na haibigre Manipur si sana khona bagi powerhouse amani haiduna akhoi matam mahandaba discipline leiba tongan ba masana kayada akhoi si bharat ki represent tawre haraga international ki thakta satpa akhoi na kayara khanna ugre kayara hena khangre masina Manipur da economy phagalhanba masai agi marup honorable member Joykishan panbigi baduni maramaduna ina tungi horole ban harol singda thamjaning madi haina ba malai a sound mind in a sound body haksang phaba darkar tai haksang phanna bhona matamda sana khona basi maru oi aphaba budhi loksing thongna bagi damakta aduna sana base matam amadadi matam bang aponi hairabba ngasidi sana bana aikhoi gi laibak lepa matam yorabani haiba wafam asi thamjabagaloina ngasi sana biriba tim mani makku ayang na wish tawjari tumda lakadoriba kulum to isuba lasal na pangthok bigadoriba tournament kayada khwaidagi hena chawna amuk hena langba ngamnanaba hotnaba ngamnanaba sakti ado lamda masigi pratinidhi oi biriba ai no mingoina Punjabda honorable member Sri Loken da sakti punamak isorna pina birasunu haibagi wafam kharasi thamjabagolona mayam pumnam ko khairamjari mamangda sugumba lupasina pangthokpa 7-man aside football tournament say handaka ahumlak suboina yaujare adu lamdam sigi tongan ba mafamdagi lakpiriba praja singna adukki matik
फुटबॉल को थवाई याउपीबा सानरोइसिंगबु योखत्पीबा मानबा मसी मणिपुरगी कोइनो कोइ चाउथोकचनिंगाइनि हाइजनिगे आइगे नाउ लोकेन सिरोनरेबल MLA से हदक मतम खरा चलिबा था सिगी सॉरी हौखिबा मार्च के तांग 13 दगी तांग 15 फाउबा कोइ दिल्लीदा पार्टी की ओइबा कॉन्फ्रेंस समिनबा मतमदा मसीगी सिगुम्बा पांथोकदोरिबा फाइनल मैच सिगी मतांगदा अयुक्की नुंथिनगी नुमिदांगी असिंगदा सोइदनबा हाइदना कोइ नाक फमिनबा चाइसिंग जामिनबा तुममदाइदा वारी वताइ साबा मतमदा मसीगी टूर्नामेंट असिगी दमता मान वाजबसी उबदा अदुकी मतिक अगी नाउ लोकेना सिगुम्बा साना खोनबदा थवाइ यावबा लेकिद्रबा पाबुंगना खंजरमबा साना खोनबबु पामजरमबा मयाम पुनसलगा क्लबना चिंबा लिंखलमबा मधुगी वाखल्लोंदो मचा मोइना खरदो रसु पांथोकपा ngannanaba mahakna matam khara दिल्लीदा लेमिनबा मतमदा तौखिबदु उबदा अदुकी मतिक aina haraujage tension jarakpada point loinamak chammanai ngangbagi hairugadi pung amagumba ngangaga khoi nuaijaba mini adubu masigi timing sina di ngangba yadabagi timing do oire mayamne hena khangi prithvi se masigi world sidi sana khonabagi world ni prithvi joy tawnana ba honrako matamda tongan ba masana kayada saruk yari ba sportsman sing aduna nasidi prithvi da sakta tana koi sana khonabana prithvi joy tawrapagi matam sida laiwai kraba pabung chandrashor gi maming raigi naw loken na chahi khudengi hokchariba sigumba 7 man aside tournament sidagi saruk yabiri ba players singna national level natraga international level ki thakta participate torokdana manipur gidamakta athoiba michap korakpaduna korakpo oisano maduna lekhidaba pabung na khanjaram bagi wakhallon do thungraga mahaki mafamda sadar jadi kapa bina Bishnupur wa besogi mafamda koram jarga mayam dagi bidai lojari thank you